Manipur da thokliba irang asigi cheitheng phanglaba meeoi singi tonganba relief operation ki damak Ministry of Home Affairs ke ayaba makhada lupa crore chani shijinnakhre haina Manipur ki Governor Anusuiya Uikey na phongdokkhre. Wafam asing ngasidagi chathaba haukiba 12 suba Manipur Legislative Assembly ki mga suba section haudokpo oina Governor Anusuiya Uikey na House da thamkiba warol da phongdokkibani. Member khudingmak chaukhatpa amasung Kumang Chausinba chahi ama oirasanu haina yaifa paujal piraduna Governor Anusuiya Uikey gi warol aduna hai mamang chahi gi May tang ahumdagi thokliba irang asida pamdaba thodok sing thoktanaba lengak asina mayuknanaba hotnari. Hauzik irang kanba mafam singda security force matik chana thambadagi tangdu leitaba phibam ama tapna tamna hanjilakpa ngamle loinana chaukhat thaurangi thabaksu leptana adumak paikhatli. Hauzik Fawada Ministry of Home Affairs ke assurance amadi approval ga loinana tonganba relief operations singi damak lupa crore chani shijinnakhre. Hari basenfom ase reimbursement taunabagi damak haizaki basu laikre. Haukiba chahida low ubangam hautraba lomi miyam gi damak center na lupa crore 19 lakh humfu gi senfom su kaitharakre. Governor Anusuiya Uikey na makhada na hai logi wangwada popi pambi tharamba lam ekar lising ahum supna tarama mang takhan bangamkhre haukiba chahi ahum asida state asigi district mapanda kupna senaduna lakhi kumja inglisingani supna kunmathoi inglisingani supna kunithoi da popi pambi tharamba lam ekar lising kunipan chamanga marifutara mapan oiramba adu ngasidi chada humfugi changda hanthabangamle Manipur da hauzik oiriba fibam ase lakshin nabagi damak meeoi lakh ama lising marifu taret chamanifu humdoi prevention detention gin makhada fabangam ke makoi sing adu logi oiba thabak thoram sing lokatlaba matung thadokre hauzik fawbada punna FIR lising tararom register tawre paliba lengak asina aron athup amata yaudana thizin humzin bage thabak ase hena kumang chausinaba case 18 CBI da aduga case amana NIA da sinake masida sunatana atopa case mari amana CBI aduga case manga amana NIA da sinamnaba thorang tawri hainasu Governor Anusuiya Uikey na House thamkiba warol aduna makhatari